MAHEIROI singna ASHANBA kada LEIRAGA MAHEI TAMBAGI AWABA sing asi khara MAKHEI KOKHANBA NGAMNABA school amasung college sing da Hostel Hangdokpagi Tangai Phadaba Lei HAINA SAGOLBAND ACG MLA RK imona PHONGDORAKLI Directorate of Welfare of OBC and SC na sinduna GB Women College ki nauna saba OBC Girls Hostel Sangabagi thoramda wafam asi phongdokladuna mahakna makhatana hai chahi khudingi center da proposal thaduna lamdamasta leiribe school amasung college sing da hostel thamnaba amadi arapa mafam singdaki lakpa MAHEIROI singna mayokna ripa laifam safam gi awaba sing asi kokhananaba hotnaduna lakli masiga saruk amu oina mamangi face da yawkhiba GB Women's College amadi Cable High School ki hostel ani asigi manungda ngasi colleges ki hostel asi sangabani Cable High School gi oinasu hostel sabagi thabak ayamba loisilakle MAHEIROI singna thengnari ba awaba sing adu khara MAKHEI KOKHANBA ngamnabagi pandam the Ministry of Social Justice and Empowerment dagi colleges the hostel asi hangdokpani college manung the hostel hangdokpa asina MAHEIROI singda tongan ba khudong saba kya phangalagani hainasu makna makatana phongdokhi thoramada the ward number 3 ki cooperator RKG10 ward number 10 ki cooperator SG10 ward number 19 ki cooperator GBino amadi GB Women's College ki principal Professor L Rajensu sarkyaki chahi gi masi koi na ada department da center da thara project sing se lok thabani aduna handak ki mamang gi face da koi gi GP ne aduga cable gi da sagolband gi madu yawbani ani mak almost amana si complete oire Amasung gi su complete or almost oire gombani aduga mamang da su DG ga jono stone da su smile tor koi na happy higher ba sing se koi gi makhan ne mama koi government na koi gi leiba sing amasu tampak da leiba jaga pudimak da si minorities or OBC or SC ki makha da leiba sumba school daka taba sadbawna mandok mayam honorable hanagi chief minister ne he panba adigi MRS ki school building sing adugumba saba khotba mayam si afam khudimak da aduna ngasi si saba lo chalakpagi akoi leiba college sida sinaraga makha taba koi main objective ti apna masi propose to give se kashunate ala padi lakwa angang sing satra sing si rental da adigi bhara da yam leiba yawba adigi apna sum thengna gi ba madu yaringi di masa ki school or college ki campus sing da lehenba ngamaga di haiduna madu ki aim and objective ta ne apna masi ki se hawdoki basti aduna mafam khudimakta masi gumba laagadi adun thoidokba yam kana ba phangdong male na lawje